Shiraba, a YouTube channel, a sibling bireba, a Gimoruma punching, Sinau friends in Nakoibu, Tolaban and I hang a taram oxide. A sin in a good topic, I say, when I'm around in a keep a topic, Habity, Sha Chaba, Musum, Masina Helapa, Pataba Polsing, Dugi Maramdane, Nasi part 2 was the Maroina, I never do it. Carino have a matamda. Hoji Sha Chaba amasung coronavirus asigi maramda akhoi khatang koina bible dagi amasung koina aina ngarang haikheba adugo health ki hakchang phobagi maramda iramba nupi aduna iramba magi lairik sing dagi aina padana ina badagi thengna khara do mayamda aina share tawjagani masigi se masigi asum bujana koina inba taragati bor phangani habse masine duga ahanbada aina mamangi partner nei nakibdo Sha Chabana oilakpa phattaba phol nipal adugi taret adugi maramda ikhoina aina mu samdamna mu haijarake ahanbana Sha Chaba habsina ikhoi taibung miyobigi punchi se tension ali habsini maramdi sada yabu portina ikhoi miyobu thuna growth hengalali masina maram oidana punchi telali ani suba maramna Sha Chaba habsina hakchang solli habsini maramdi sana sariba khudimo sada yauriba vitamin khudimo kadaidagi lakno haiba matamda makhoina sariba source adudagi lakne Sha Chaba misingna mana masing second hand sabne haina haibani habse khoina kawro aduga khoina angawani da lai tam kom matamda ju khoina khange maramdi Sha Chaba haibasina khoina punchi sangande aduga hakchang phadande habse om suba maramna masina aikhoigi brain aduga akhoi wakhal akhoi loksinje masi hantha leba sontha leba Sha Chaba misingchina adunane mamangi matamda India na ngasi khamudo Bengali sing ngarang khang hedo maramdi Bengali sing ayambana thaina mamangi da Bengali sing ayamba sidagi chei sam sani gi mamang da di Bengali sing ayambana manam sing chai aduna makoi am sing bo oirame odiksu manam sing chaba misingna Sha Chaba mising dagi asuki mathik sengba hingani khoina bible dagi su khoina yengkhrabni tanengi wari khoina takhrabni madu asumbani mari subana aikhoigi lamchat sajat aikhoigi isogla inaba mari du maroina aikhoigi lamchat sajase Sha Chaba asina phadande habsine du manga suba maramna Sha Chaba habsina aikhoije phattaba nisha laisunabagi addiction oinabagi achoba maram amoeba habdi Sha Chaba bikum khudimangna haideni Sha Chaba drug addict adu oirakane habna te pisak ping de hona koina angang macha masu sing sa gumba chaba taragadi kedawne hamatan mokoida sa thongba habsi samna thongba sa de moro asap sabne asap sabi hena bilakani adudagi mathang koina misha phawa sabagi tendency langai achoba maramje masina bu oireba hoji yu thakpa ni Sha Chaba oireba mi sing ya amana si oigni mana masing chaba vegetarian oiba mi amtana ni Sha Chaba mi habse sumo oiramoy aduma khoina yengseba aduga mathangda manga taruk subadana Sha Chaba habsina khoi miwebagi lamchat sajache sagi lamchat oileba animalism oileba it makes animalism kunna sa gi lai saing chai aduna hojiki matamda kedoba crime against women nupi singi mathakta tataba crime thingba ngamdi je karigino haide khoi gi sindak thingba ngamdabaini yu thakchale nisha sare Sha sale aduna khoi wakal phathaba ngamdre khoi ngaktang khoi hakchang ge ningba pam dong ngaktang phangniya honare maduna apikpa angang aduga icham chandaba damjadraba ahal khangde haireba singje loina maduda sathare hauji asiba tamthiba masigi phasi tawba da tamthiba ain kya semaga ju masi thingba ngamjije marangdi maroiba maramne khoi chinja tangtron tawraba khoina shoda nangnana leiraba ekoina leinaba matamda masigi tabakse ekoina thingba ngamgani habsine aduga roibada masina ekoigi hakchang amasung lifestyle disease yamna hale habse ekoina cancer leprosy haidiba laina sing adu heart ki oiba laina sing heart attack bp stroke hoji ayama missing bp stroke yamna ne aduga diabetes haidiba yam sigi horkom je keno cholesterol wangba sinjak sing chaba asidagi ayamna cholesterol habdi sadang ngakte yawiba yam aduna hairab sinjak sing ase sabadigi hoji oidibani heart ki laina sing asibu kari haina khangne silent killer haina khangne aduna masidi akhoidagi control tawge hai tarde khona sanga chaba tokpa aduga
wahi mana masing hida khina sa ba daradi masi control to bung ngni dana masi haksan thon badana tana khina lifestyle disease sing hoji na na ba na ba sing ge masi la I have si khina madu gi part 1 de khina ina kre masi amu khina yengse aduga laina na ba gi sang je sa cha ba mi amana na ba je na ba ji ga sa da ba mi amana na ba gi sang je sa cha ba mi na sa tara hen ka le he le have je khina pa gre sida ai the liability to take disease is increased tenfold by meat eating. Hai the Pidana, my lyric testimony for the Sus volume 2 he page 64. The high. Quite like Yam Nagali, Chocolate Anab lady. Carigino, Hivam Batanda, see a quick in Zaptagini, have say Amana. Cogum see, thank the quite Satan there say, Mana Sugna warning him a pivirame. Sa Saba. Ya with the big matam, a malakani and a man of one pyramid, had seen Madame Diamond Pazarake. Mune Naminasi, consents on diet and food, page 414 the Sunai. The Lord would bring his people into a position where they will not touch or taste the flesh of that animal. Asiba, Sasingi, Masa Sopa, Amasung, Masi Sabiataba, Matam Amata, Ishoyi Mishingu, Purakani. Masikaramba Matam no have the equated Kango. Ishono Sweden and equated revealed the Rokani, the Queen Tolibam Yam, Asigi Yamomatam, the equated Kangani, Base. Damu Haidiba Ladi Asimaki PS 411 the Muhai. There is no safety in the eating of the flesh of that animal. In short time, the milk of the cows will also be excluded from the diet of commandment keeping people. Aduna Hujik Sa Asiba Sagi Chadong Chaba Hepsida Equibu, Aswangam Yaudana, Hadi Kudong Tiningai, Oi the Bible, Oitere, having Ishogi Atanga Iba Mishina, Ishobu in the Saliba Mishina. Sangi Sangom Pauba, Takpayataba Matamama, Asiboba, Takpayataba, Hidi Masibu Kudongtina, Matamama, Lakaneman, Irama Matamde, Matamdo the day Sasa Baharaga, Jerunga Sangom, Masidi Sasa Bunda, Cluster Salam Deva, Matamdo the Yerum Sangom, Sanarmi, Sadalina Tina Yamna, He Yamna Naram Deva, Aduna Marama Draman, Haramani, my Matamdo the Sabi Arame, Adu Hoji Adubu, Adu Power Sabi at the Matamama, Lakani Hami. In a short time, it will not be safe to use anything that comes from the animal creation. Sadagi, Tolopa production, dairy production, aduga meat production, anything. Sadagi sample production, my potoxin jen, Masi Suntuk Sopayadaba, Sabayarwitaba, Matamama Haina Mahana warning Pibirame. Among say, Hidable Lighting at CG PS 357 the more. The light given me is that it will not be very long before we shall have to keep up any animal food. Sangagi Sindaksi, Tado Kadabomatamde, Yamna, Guideroi. Even milk will have to be discarded Sangom Power Tadopatai. Diseases accumulating rapidly. Laina say, Leponide and Henkalali. The curse is upon the earth. Ishona Pitibida Saptore, because man has cursed it. At the Mubna Masi Saptone. Have the appointed Oliver Papsna Saptohon Benem. Ishona Saptore have seen. Machine have say, Garino Hamilton, Aduna Sabi Adamatam have say, Karamba Matam, the Manasi, the son Piri, Masi Lainatina, Hinkalapomatam, that sang at the Lainatina Yam, Hinkalapo, pit the big over digits, and Tolpomatam, that Masi Sabi Adaba, Matamni have some Hana warning, Karapivirami. Duga Minister of Healing Hariba book Adugi page 321, that Suna Habi. That the diet reform should be progressive. Hadi when the Sindak Sabi reform the massive progressive night, some matang tadoka, the mission chocolate kadam. Hana Sara Magutu when the tamna some tadopa. Adugi the Motene Ishona Ishogi mission Kadonawagi Matamda, Sasaba promission Pire, Adugi Matung the Gidi, Moko Egypt later, say he 430 Mina later, Adu Matung Mokoibo Lamanda Putrocomatam, Ishona Sa Pibim Hotama now in Pibi. Adu mission complete namun badi mukoi sapi bne adugi mahi wena mukoi dan di yamna phangi habse sine as disease in animal increases the use of milk and egg will become more and more unsafe adu laina je sanga da laina tina yam hekalakna maram moiduna kari tawne haba matam da sangom amsung gerum pawba sabi adaba matam malakni ha sine oksha adu haidi se kari gidama Adugi Sabi Adaba Matam Sikarino, I coin of Jim Liba Matamse.
masine koina leiriba matamde masi sabi hadabagi matamduni habse ina masigi video sida mayamda hainin aduga ishona kari gidama sa saba sabi yadaba matam ama lakani haine koida warning pibirise kari no habse akoina ngasi khara jeng na seba adu maramdi ahambada ishona pithibi je homlak sap toy karama matamda tawi if adamna pap tobu matamda adamna pap tobu matamda khoi ki pithibi je sap toy sap tobu duna sanga du sap toy maramdi sanga habse akoi tai myu bigi dam sembi bene mi gi dam sanga sembi bini sanga gi dam khoi myu sembi bene te aduna akoi bu akoi ne shogi mark da horum ne akoi bu nungai na thamning ai gi dam leiriba sanga mana masing upan wapa leiba mem da ishona sap phang bene aduga ken abel hapa matam ju mu ishona pithibi je sap toy aduga mami thanda karamba matam da mu nawagi matam da mu pithibi je amu sap toy curse amlo phangrame madugi fall aduga hoji taibun me bachana asukki matik phatta bacha nom nom gi hanjalaiba koina tawriba phatta ba pap se hanjalai makai masigi ishori sap che koida leirakani hairiba sap se karai da phangani koina taibun me koida ju phangani moroina sanga da phangakani ba sanga da sap hela amna maram moidana mukho ishari bisna ga phatre adun laina tina che asukki matik pik thalai adun maram moidana ishona sap ya da ba matam ama lakani habse hairi bine masi yengge mu koina matthew 24 gi ai pazar ke 12 ta mu hai karigidama ishona sa saba yadibeno habsi ki matang when bible lagi kara amu yengna se Matthew 24 ki 12 ta because iniquity shall abound the love of many shall wax cold pap habse asukimati henkalakani mi amaga amagi marakta nungsina base walakani habdi mi amagi marakta thani mangdi yam nungsina na hujiki matamdali isagi in migi mami to kol ke isha da hapsa lagi haiba matam ne shagi jabata thiraba matam shagi nuai ngai ta thiraba matam adugumba matam do laabni habsine bible na su warning tawni nawagi matam da leibu mi sing ishona tumna manga le do kaino makoi di sa sa ba je ishona permission pi dringi mama da makoi na sa ba hore sa ba da moram da moi je sahin chare sahin cha no sa gi nam cha salam ni na kai sak matik phatta ba to makoi na khan ba khuding ba se kai do phatta ba ngak ta khalle kari toroga mi mangji kamai toroga tawji habse hojik matam do khoin leiba matam do sine aduna pa bhai se sukki mati henkala e habsine Matthew 24 ki 7 da mung yengse masi warning for nation shall rise against nation kingdom against kingdom jati me marta lan harokani ning tholeba ki marta ran harokani there shall be famines and pestilence earthquake in diverse places tongam phamda chaktang ba laina tina jor habse mafam khudinga tongan ba thokani ha isnausa aduna masina bible na piba prophecy ama ngasi hodik thungi bise earthquake habse earthquake ki maramda ai khra hajege 2019 da thokiba earthquake je 55000 ne pithibigi apam khudinga thokiba masinge pithib prabhu jesu krishna pithibi mafam khudinga earthquake magi matamda earthquake yam thokuna the adubu huji akhona prabhu jesu na lakon nakpa galoina na earthquake je henkalakani aduga saktang je henkalakani adubu maroina ai ngasi gi topic ting pestilence ne ba laina tina gi maram de ne aduna laina tina je mi na laeng bangam de ba laina tina cha tholakani ha ji sinausa hoji tholai thaina mamangai da hoji una hoji laeng bangam de ba laina myam tholai hoji thengnari ba ikhoina corona virus harju adegi hiv leiri cancer pabu laeng bangam de tana mi na wanari aduna ta ba laina amsu lai mad cow disease saiba masidi mahigna virus na thom bana se prion ko amasina khoi mi bigi khoi gi haksang yaw cell gi dna da attack toroga haire dna se mai haji prion gi structure do on thokna ai khoi da ko angau badona tahon ba alzheimer disease do no hen ba adugum makhan gi laina ama thongai masidi no disease masidi mai na tharaga ju ma si bangam de prion je ma mai na tharaga ju mai masa do he na bado sakini lebak da taba matam na napi da taba da sana sa da sana mu nakni mathang masidi smai da tawne ba aduna masidi masi yam tam thiba laina amale masi maram dai kona nangjarake masini habje aduna ba ba ha prophecy da thungli bane laina tina lai thole mamang da thoki bdegi hoji tholei ba myam le masina de prabhu ji chuna la khu ju na e adun show da tawning da thabu se khoi thadok phung matam do oi habni mu yeng si 2 Timothy 3:1 2 Timothy 3:1 da imu pazarake to the God this know also that in the later days perilous times shall come
ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯁꯦ 12ꯇ ꯑꯃꯨꯛ 13ꯗ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ but evil man seducers shall wax worse and worse deceiving and being deceived masina je phattaba mising mibun lana lamjing ba mising je asuki mati mokoi jing je phattaba se som handalakani hai mokoi busu nam thak tawba aduga mi busu nam thak tawduna ko masa busu phattaba tawba sina ai nam thak tawbi gra je mokoi na khangoi adu mokoi mokchu nam thak tawgre atopa mi su nam thak tawgre aduna maram oiduna asiguma mising je asuki mati hankalakani hai masi Bible na de duguma matam khudong thiba matam do hoji ekhoi gi matam do oi sinaw kya gi matam khudong thiba oi ga de hoji laina tina ga thole adu de natana hoji mahu langpo mi bna to pap sina mara moi da kai do ham matam da global warming thoe global warming adi khoi u ka thale isa gi nungai bo matam thiring do u ka thale adu gi industry mam khoina sen thung gi damak kadana industry mafam khuding ga lingkhalak pa sina mara moi da kol karkhana ga tholpo jip ka de tholpo mai khum yam de pichri je nomu gi sabe hinkale साबा हिंकल अपनी न कदो कना लाइना है बजे बैक्टीरिया खंदे वायरस है बजे साबा हिंकल अपनी न मुखोगी मसाजे असुक मति पोखले हाना लेनम दब लाइना असु मखन मखन जा जा पोखले मसिन मरम ओइदन एकोइ असुक मति खुदोंग थिबनि अदुगा पृथ्वी की आइलैंड लेब मी सिंगे आयामना उन सौदरोक्तना पृथ्वी आइलैंड दु किदरा हाने किनरबा असुक मति खुदोंग थिना अरबनि अदुगा नेचुरल डिजास्टर याम थोले हुजि खोइना तारे ममांगदा कैलिफोर्निया दा तुमना साखरे असुक मति कैलिफोर्निया aduga Amazon basin Amazon forest area da chakre Australia chakre mamam khuding na huti mai hulam pok thulei earthquake volcano haiba tsunami asina singbo amta thulei ba asiguma yam de khoi khudung thingai oiba matam ne perilous time ne adugi mathakta huji laina tina laing bang da ba kya thulei ba huji khoni yen corona virus ori pawda ngasi pawda record phangiba matam ngasi February gi tang mari aina ngasayu pung 9 pawda khoina news yengba matamda phangiba record se hujik China da masina siba mi masingje 426 sure aduga man masina infection phangiba masina nahan kiba mi je mi lising kun ga chamli yore aduga phangibna satruk ka kunchain thoi pau masigi horofam je krai degino haiba matamda hubai haiba epicenter do adudagi masi ma horofane magi horofam je magine aduga masina kaidoge na 2002 amasung 2003 da SARS na sigiba mi masing kwai gi epidemic oiba China da ni masi 349 sigibudo adudagi hele hoji 185 cases samaga marfumanga pithibigi leba kunmari da masigi case le aduga China gi wangda sigibje Philippines da amana maduna ahanbani Kerala da naba mi masingge India da ahum sure adubu masina singnaba haitare masina laina si yaurga lakpani haina singnaba mi singge chawrana hana lising ama oirambani hoji lising ani phawo suspect tabri hare sinausa aduni masi thoe masina kwari gi oiba epidemic aduna World Health Organization masi bu kaidoge haiba matan masi emergency lakthokre masi pithibhi jel langthokre masi kari gi damak tano haibje khoina khanba yai kari gi damak coronavirus nari si kari gi damak tano haibje khoina masi gi cause haiba mayam je khoina yengmina bazai ba legi yengba yai kari gi damak tholai no punsi asuki matik tensionary je kari no emergency tarkha lai se kari no masi kari na thon bano haibje khoina mu yengtheba masi 1960 da han boina ko masi hana phangi hai aduga ngasai gi China da leiba mi singje kaidoi ha matanda makhoina sari basindak se kari no ha kana makhoina sa da kari su leite isnausa ado moidi oina mak sabni haide ba laina je krai da maruina yamna lei habam da sakpi da ko masi China da sandore je sakpi da gi ni haina thasane laina se aduna Bible na su warn tawbani adugi da makne aina ngasi sa sa ba phatte na akhona haide ba topic si da akhona ngangibse kari gi no habdi shona laina te la ankala ko matam lakani habse aduna corona virus na thomni the haide ba virus ki di laeng bujing amde huji doctor sin laeng budi symptomatic treatment khatane moine huji chatharibse masigi virus habdi vaccine kapana tana masidi vaccine kapaga nan thongna na tana upai lete aduna masi tholai ba mayam se koi amu yeng na si kai kita mo wai masi tholai je kai na khon Leviticus 11 ngi 7 da hai oksaba phatte hai aduga de Leviticus Lisalon gi 11 am su Deuteronomy 14 da ishona seng da basa aseng basa ne khai de jinausa
aduna o khai ba je sidai ko masai nupi duna iramas selected message book to gi page 417 the eating of pork has produced scrofula leprosy and cancer chimwai oksa basna koina saru gi tb leprosy cancer chingba che thole the pork eating is still causing the most intense suffering to the human race oksa sabsna koi mi ta kwadi tamthiba awa se oksa sabsna pi hai maramdi karino okta ongna sarib je pataba apung chinda mahi matang virus laina tina na pekhan budu sai adu akhoina hawena sare sabsna maram oidina akhoida anab lai khoi suffering laina tina ayam je masi mari leni hai mu yang je khoina bible legi ko aduna Leviticus 11:7 da oksa ba phutte hai adu puna musigi maram je khoina bible legi khatang lomina se Bible la se khoina whole Bible legi logudamne Bible la piriba knowledge Old Testament New Testament la piriba knowledge se akhoi gidamne Isaiah 65 ki 3:4 da amu yemina se Isaiah 65 ki 3:4 da ipazar ke a people that provoke me to anger continually to my face aigi my thong da aibu ko le pana dina ingonda sahon ban jati ama lei hai sida that sacrifice in garden makoina garden da laikonda makoina irapot kya to katli lai muthi de kali burn incense upon the altar of brick bring na saba altar sinda makoina dup thamai thai bring na saba sunga ya de sinausa aduna asigumba sing tore yam to kusabe chini ko shona palai je pathang patang which remain among the grapes mongpham mokoi singje asibo mongpham gi marta lei and lost in the monuments which it swine's place adugo monuments adi mokoina ningsing gi phura gumba saba adugo masing aduda ko migi mongpham adugo maning da lei adugo maning da kaidoi mokoina oxa sai hai brought up abominable things in their passion makoi gi part to the brought adi akoina phutpa akoina sagem gumba asigumba singje kaidoi hamma tan mokoina soup hai ne brought adi soup pataba abominable hai the Bible na have say abominable things hai masida ishora seng da ba akan khuding maki sa nga usi waya je makoi sup to mkhina plap phusalaga ade hangoi lin khande sigum je phutlaga makoi sai hai kwai ga tukta shona ko masi hai masi shon kwai tukta bni hai masi ma sida lere aduni shon kwai tukta ba thabuni madugumba ishona tukta ba thabuk to tawigi mahi ne bo khoin hoji phangi phe aduga 66 ki verse amu yengmina se 17 da mu ai pazar ke 66 ki 17 da sida hai they that sanctify themselves and purify themselves in the garden behind one tree in the midst garden gi khawri u mayam adugi marakta u amagi marum da mokoina laikono da mokoi masabu sanctify tawdi puja tawga lai muti to khurumuga ai sengjare haina mokoi ningjaba adugumba duni sida palibese eating swine's flesh hai oki sadong sai and the abomination to go zabne shono quite to go the line muti latpa shono yadaba tawje and the mouse shall be consumed together said the law aduga quite to go zaba aduga mouse usi phaw saba habse masine bokoi shono tum mangan gine masi bible na have ni sinausa sida pi de principle as the karina kana ok have je sengdaba sani mang have ni shona mouse have je usi have je shona yadaba amang basindani aduna hairiba asigumsing aduga masida natana atopa ishona mang hairiba sindang myam do aduga masing chaba sing do ishona tumna mangan gine kamaina mangani haiba matanda makoina saba gi foloina leina thina myam nare aduna narakane hame hujik chaina da thoje chaina ji khani chaina da leiba misina chadaba amatta leite makoi hubai makoina youtube te yemo makoi chinda kari le o khande adu khane mangi have lim python adigi khangde mina sana da ba mukai khona cha da ba mi sing mukai hingna sai sekpi phaw hingna sai adegi starfish hingna sai mukai mi pising everything mukai chai mukai to cha ba ka laite ba aduga mukai di ishor du khangde so khangda ba no mo dana mo ana mo cha ni sa ba sin mo dana madugi sa poina ko mukai da leina tina la ne SARS 2003 da lai je kai de hore China de hore blood fu khangde ama khangde kai de hore China ko ma sung ba le vaccine de amna horok ni ni sinau cha masigi samne aduna aikhoju makhoi dona aikhoju ishona bible na yadre hairiba sengda basasing ishona kar speaker basasing je aikoina hoji phaw sum chadun leiradi masigi katsu kancha khoju phangane ba ishona kansum tawne haje
kamaina kanjun togani laina tina laga nagni adu matam da khone ishoda mu haibe ishona sap to lai kari nali no maru ishona pi riba warning ge khone bible de pi riba warning ge khone lahu de bai na ba matam da khone ishoda maran sibjaro masi de khoi irani masi aina more na masi ba topic changang ji shona yadre hebe bible da yadre haire bisinge thaduk se habni elan ji wani irami ba siju kaino hairiba light me amde mana phanga kanda mana iram bane mana haram mani silakani ishona mongonda pibira kanda yando pibira ki iram bane ko jung si wani hairiba sida nariba mishing ado ayamana hairiba leina se khoina napi chaba chinda sa sing chaba asigumba jiba dadi ko yamna oiro sa ing chaba sing ayam jida masina ayam boy kine be sinaw sa khoi section ji haibse masini aduga am khoina mu yengse second Corinthians 7 gi wanda jo asum da pi warning 2 Corinthians 7 gi wanda hai having therefore these promises asigumba ishwar gi oiba promise me am leiraduna dearly willam musibasa let us cleanse ourselves from all filthiness of the flesh and speed perfecting holiness in fear of God shona da kiraga akhoi hakchang gi oiba amot pasingje masidegi akhoi khudimak sengdo ji ham hakchang gi oiba amot pai akhoi na sare bisindak sin akhoi hakchang gi molale akhoi na tawriba pap sin akhoi hakchang gi molale masidegi sengdo ji ham akhoi mi ama ishoga aphaba mari lege de akhoi chinja aphaba darkale aphaba chinja aphaba wakal khalaga akhoi na ishoga lemina ba darkale bisinawsa adun basidamo akhoi gi mot ibase hakchang gi amot pa sa sa ba sin akhoi na I phalande aduna cancer gumba laina ma'am na halib je kenu I phatabini I da sengi mai di koina laina tina je khoida la oiba madugi da makta ne ba khoina to osi haribsi bible na khoi sarga da charoi sarga da uhai sagni tree of life tegi sai khudingi tha khudingi mahi sai amda train thoile mahi yal mahi makhal train thoi yal madu de ke khoi cha ne hingne be khoi sarga la pri am na aduna sida juman hai aroiba ishogi da mak ani subang ngai de mi sing hai sida emtang among those who are waiting for the coming of the Lord, meat eating will eventually be done away. Flesh will cease to form a part of their diet. Prabhu Jisuna Nishulenga Pongai mission Aduna Sasa was a token. Which is Pitima Papa mission the call Christian at a mission to Sasa Tuna. Madam the Sasa was in a Latin as in Kale. I've seen the Madam Udina. I don't know boiler Gumbasa, Sinaka Paduino, Mahoje. I don't know mid. Yenamana Tata Chamudo Numit, Yankanida, Matinda Pijaraga, fit and Pijalaga, and the Sas and Haju, Okuna Sahi Amani Changa, Sahi Masangmasado Kedoba, Moki protein fit at the chemical man of Pisalaga, Tahumari, Chawalaga, Maduka, Yolaga Satu, Madunaka Pagni, Maduka, the Pagna, the Sango Marriage Naucha, Hosing Matamri, Sanbiam, the Sangom Lita, Nipuyan Kaitue, Madu Asem with the Sanbiam, the top of the Keno, Ahumari Katan, Komi, Kusem, generated engineering Taraga, Haching within a month of the machine and color level. I do no more with my quida, Pata was a sukumatel, Madu Shona Yab and the Tation of San, Maduki the Mutani Quenas, Saba Quenas Shideki, what do you ever? Sep, what do you ever set to get the Quena, Shaggy, Quiggy, Gordon, Samjaraga, Aduga, Masijo, organic among the Quena Samjaraga, Sarabuko, way Matang decision of his induction ye, when a Sab Target in Massif Hagnever. Aduga swine, Quena was in Mishina, Yamna Kineva, Virus, Masigi, Quena, Topa the Shona Piva, Pocket the Piva. Some hidale, Halab chicken, Okena, sing Aduga, Quena, Sanamje, Quena Passi, Pulava, Masi, Quena Mapuma, Gumbalaroga, sing Mana, Malaroga, Quena Pulava, sing glass, I have the glass, Amagi, Ahum Tankai, Ahum Topi Amagumba, got Lemhoraba, Aduga, Quena Clock Gumbaze. Basi akona gun marugum je akona hapaba aduga sampra je akona simjalaga ayu nungtin ayukta empty stomach wing the thaba ru nungtin thaba aduga nungdai tumdri mamang da akona smain thaba basi suna na ba thara gu basi irai lena phanba ngangune be sinawsa aduna ai aroi da chacharage akona yangsa 1 Corinthians 10 gi 31 da whether therefore ye eat or drink or whatsoever ye do all to the glory of God. ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯆꯥꯕ ꯑꯣꯏꯔꯁꯨ ꯁꯦꯠꯄ ꯑꯣꯏꯔꯁꯨ ꯊꯛꯄ ꯑꯣꯏꯔꯁꯨ ꯄꯨꯝꯅꯃꯛꯁꯦ ꯀꯩꯗꯧꯕ ꯏꯁꯣꯔꯒꯤ ꯃꯇꯤꯡ ꯃꯉꯥꯟ ꯊꯥꯒꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯧꯁꯤ ꯍꯥꯏꯕꯁꯤꯅꯦꯕ ꯆꯤꯅꯥꯎꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯏꯁꯣꯔꯅ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯂꯥꯛꯊꯦꯡ ꯆꯥꯔ ꯑꯩꯈꯣꯏꯅ ꯊꯥꯒꯠꯀꯗꯧꯕ ꯅꯠꯇꯦ ꯃꯤꯁꯤꯡꯅ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯁꯤꯡ ꯑꯣꯛ ꯈꯪꯗꯦ ꯑꯣꯛꯁꯥ ꯈꯪꯗꯦ ꯐꯪꯗꯦ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯥꯏ ꯄꯣꯠꯁꯤ ꯊꯝꯃꯀꯥꯟꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯃꯁꯤꯀꯣ ꯑꯩꯈꯣꯏꯅ ꯆꯥꯔꯦ ꯆꯥꯕ ꯃꯇꯝꯗꯗꯤ ꯀꯩꯗꯧꯅꯤ ꯏꯁꯣꯔꯗ ꯄ꯭ꯔꯦ ꯇꯧꯔꯕꯅꯤ ꯏꯁꯣꯔꯅ ꯁꯦꯡꯗꯣꯛꯄꯤꯔꯅꯤ ꯍꯥꯏ ꯅꯣ God will never bless Shona sanctify tawdabdo shona sengdokidabdo kenoda sengdoi chinawsa aduna aina masi myamda warning pizza bize shona ibo warning se lawje akhoi chu in se
aduga khoi ne hela pabo ini adugi da kana aina su khale na khoi na masigi ai samona se bata bi se shona na khoi de su bor pi gini na khoi gi matak ta ju bor pi bo isnu asigum bal na tina kya ji khoi na na to ga nungai ni hinge di shona hai bi inse masina khoi gi choice ni na khoi gi apang bana na khoi gi aning bana na khoi gi laibu yepsa gadam ni na khoi na sa su kai de adubu madugi phol phangani khoi na thado ga ju madugi bo blessing ado phangani na khoi na ju masigi samon se na khoi na blessing ni khalagadi na khoi gi marum pang se share to bio sum de khangan bio khoi share to ga khoi amaga bor phanga increase to ga khoi le mne je ne aduga ina ngang chibda sakibda shoiba arama kya ya usun khoi nga pio masigi dim ta sida ro sila se idin aro de patna ta uchara ke sagadale bi paisram thaga sare na ke to gam bi ngasi gi senglaba numit ase dei pa khoi na sa ba amasung masina ohla papata basing puji pitip da lai lai na ta corona virus sinya masig maram da khoi ne khare ne khre ba khoi khang khre ba kudun sin hana bor pina biu ai na ngam sa pita so ki ba lam ki ba kya ya usung ha pi ba ta ri be chin hausin da hana bor pi bi da na asum ba se induna sa sa bangam ba no pa na pi ha du hen biu prabhu jisu christ ki ni khoi da amen